ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯍꯨꯝꯗꯣꯏ ꯐꯥꯏꯔꯦꯟꯒꯤ 13 ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯅꯤ꯫ ꯏꯪꯂꯤꯁꯀꯤ ꯆꯩꯆꯠꯇ ꯍꯥꯏꯔꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 1, 2023 ꯋꯦꯗꯅꯦꯁꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜꯗꯒꯤ ꯏꯝꯐꯥꯜ ꯄꯥꯡꯒꯩ ꯔꯣꯗꯇ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝ ꯆꯠꯂꯒ ꯂꯩꯕ SP ꯒ꯭ꯔꯦꯖꯨꯑꯦꯠ ꯁ꯭ꯀꯨꯜꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯅꯥ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯅꯥ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯕꯨ ꯁꯛꯇꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯒꯗꯕ ꯐꯖꯔꯕ ꯐꯤꯖꯦꯠ ꯑꯃꯁꯨꯡ ꯀꯖꯦꯡꯂꯩ ꯁꯛꯇꯝ ꯃꯥꯟꯕ ꯁꯦꯝꯂꯕ ꯁꯅꯥ ꯃꯆꯨ ꯃꯥꯟꯕ ꯑꯔꯪꯕ ꯄꯣꯠꯁꯤꯡꯅ ꯀꯣꯛꯇ ꯀꯣꯏꯅ ꯍꯥꯞꯂꯒ ꯁ꯭ꯀꯨꯜꯒꯤ ꯁꯤꯒꯤ ꯁꯥꯇ꯭ꯔꯤ ꯈꯔꯅ ꯏꯪ ꯇꯞꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯏꯁꯩ ꯁꯛꯈꯤꯕ ꯑꯃꯗꯤ ꯈꯨꯠꯅ ꯇꯞꯅ ꯂꯦꯡꯗꯨꯅ ꯁꯥꯕ ꯖꯒꯣꯏ ꯑꯁꯤ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯁꯛꯇꯥꯛꯅꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯖꯒꯣꯏꯅꯤ ꯍꯥꯏꯖꯅꯤꯡꯏ꯫ ꯑꯁꯤꯒꯨꯝꯕ ꯏꯪ ꯇꯞꯂꯕꯤ ꯅꯨꯄꯤꯁꯤꯡꯕꯨ SP ꯒ꯭ꯔꯦꯖꯨꯑꯦꯠ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯤ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯤꯕ ꯑꯣꯖꯥꯁꯤꯡ, ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ, ꯅꯦꯅꯦ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯊꯧꯕꯨꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯖꯅꯤꯡꯏ꯫ ꯑꯁꯨꯝꯅ ꯏꯪ ꯇꯞꯂꯕꯤ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯥꯛꯄꯗ ꯃꯇꯦꯡ ꯑꯣꯏꯕ ꯌꯥꯔꯕ ꯖꯒꯣꯏ ꯁꯥꯔꯛꯄ ꯍꯥꯏꯕꯁꯤ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤꯁꯨ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯡꯕꯨ ꯁꯛꯇꯥꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯅꯕꯒꯤ ꯖꯒꯣꯏ ꯁꯥꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯤꯕꯒꯨꯝꯕꯅꯤ ꯍꯥꯏꯖꯅꯤꯡꯏ꯫ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯊꯥꯅꯔꯤꯕ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗ ꯑꯋꯥꯒꯤ ꯀꯌꯥꯊꯒꯤ ꯃꯅꯤꯄꯨꯔꯕꯨ ꯀꯟꯕꯤꯈꯤꯕ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍ ꯃꯍꯥꯔꯥꯖ ꯑꯃꯗꯤ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯗꯤ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯏꯔꯩꯕꯥꯛ ꯅꯤꯡꯕ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯤ ꯍꯥꯏꯕꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯀꯌꯥꯗ ꯂꯦꯝꯖꯅꯐꯝ ꯑꯣꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯌꯥꯎꯕ ꯁꯛꯇꯝ ꯇꯥꯛꯄꯗ ꯃꯇꯦꯡ ꯑꯣꯏꯔꯤꯕ ꯖꯒꯣꯏ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯖꯅꯤꯡꯏ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯍꯟꯖꯅꯤꯡꯏ꯫